ꯑꯗꯨꯝꯒꯤ ꯑꯄꯥꯝꯕ ꯃꯩꯇꯩ ꯏꯅꯥꯠꯀꯤ ꯑꯣꯏꯕ ꯐꯤꯖꯣꯜ ꯀꯌꯥ ꯍꯣꯡꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯖꯔꯤꯕꯣꯟ ꯍꯦꯟꯂꯨꯝꯅ ꯍꯧꯖꯤꯛ ꯅꯍꯥꯔꯣꯜꯁꯤꯡꯅꯁꯨ ꯌꯥꯝ ꯁꯥꯊꯤꯅ ꯄꯥꯝꯕ ꯐꯩꯖꯣꯝ ꯑꯃꯁꯨꯡ ꯐꯩꯖꯣꯝꯒ ꯂꯣꯏꯅꯕ ꯐꯨꯔꯤꯠꯁꯨ ꯖꯔꯤꯕꯣꯟ ꯍꯦꯟꯂꯨꯝꯗ ꯂꯩꯖꯔꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯖꯔꯤꯕꯣꯟ ꯍꯦꯟꯂꯨꯝꯒꯤ ꯑꯦꯗ꯭ꯔꯦꯁꯁꯤꯁꯨ ꯇꯥꯛꯆꯔꯝꯒꯦ ꯑꯦꯗ꯭ꯔꯦꯁꯁꯤꯗꯤ ꯂꯩꯖꯔꯦ SP ꯔꯣꯗ ꯂꯂꯥ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯒꯤ ꯈꯇꯪ ꯆꯈꯠꯆꯔꯛꯄꯒ ꯑꯣꯏ ꯊꯪꯕꯗ ꯂꯩꯔꯦ ꯖꯔꯤꯕꯣꯟ ꯍꯦꯟꯂꯨꯝ ꯑꯃꯁꯨꯡ ꯁꯤꯜꯆꯔ ꯗ꯭ꯋꯥꯔꯕꯅꯣꯟꯗꯒꯤ ꯂꯥꯛꯑꯒꯗꯤ ꯂꯂꯥ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯌꯧꯗ꯭ꯔꯤꯉꯩꯗ ꯌꯦꯠ ꯊꯪꯕꯗ ꯂꯩꯖꯔꯦ ꯖꯔꯤꯕꯣꯟ ꯍꯦꯟꯂꯨꯝ ꯖꯔꯤꯕꯣꯟ ꯍꯦꯟꯂꯨꯝꯁꯤꯒꯤ ꯃꯄꯨ ꯑꯣꯏꯕꯤꯔꯤꯕ 이나우 ꯔꯣꯃꯦꯟ ꯑꯃꯁꯨꯡ 이나우 ꯆꯨꯖꯣꯀꯥꯟꯇꯣꯅꯁꯨ ꯑꯣꯐꯔ ꯀꯌꯥ ꯊꯥꯔꯤ ꯍꯥꯏꯅꯁꯨ ꯈꯪꯍꯟꯕꯤꯔꯛꯏ ꯃꯃꯜꯁꯤꯡꯗꯤ ꯁ꯭ꯋꯥꯏꯁꯤꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯐꯤꯒꯤ ꯗꯨꯀꯥꯟꯁꯤꯗꯤ ꯁꯤꯗꯩꯗꯒꯤ ꯈꯔ ꯍꯦꯟꯅ ꯂꯤꯛꯅ ꯄꯤꯖꯒꯅꯤ ꯑꯗꯨꯒꯤ ꯃꯣꯇꯤꯞꯇꯁꯨ ꯑꯩꯈꯣꯏ ꯍꯥꯡꯈꯤꯕꯅꯦ ꯑꯩꯈꯣꯏ ꯗꯨꯀꯥꯟꯁꯦꯀꯣ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯔꯤꯖꯅꯦꯕꯜ ꯄ꯭ꯔꯥꯏꯁ ꯑꯃꯗ ꯄꯤꯒꯦꯅ ꯔꯣꯃꯦꯟ ꯀꯩꯅꯣꯗꯤ ꯍꯧꯖꯤꯛ ꯂꯨꯍꯣꯡꯕꯒꯤ ꯀꯩꯅꯣ ꯑꯣꯏꯕꯅꯤꯅ ꯁꯤꯖꯟ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯃꯌꯥꯝꯅ ꯄꯥꯝꯕ ꯑꯩꯈꯣꯏ ꯔꯥꯅꯤꯒꯗꯤ ꯑꯦꯚꯦꯂꯦꯕꯜ ꯑꯣꯏꯅꯤꯀꯣ ꯂꯩ ꯁꯣꯟꯇ ꯑꯝꯇ ꯔꯥꯅꯤꯒꯨꯝꯕ ꯂꯧꯁꯤꯅꯦ ꯂꯨꯍꯣꯡꯕꯗꯣꯡꯗ ꯍꯧ ꯇꯥꯕꯗ ꯌꯥꯝꯅ ꯂꯣꯏ ꯁꯨꯔꯦ Rani set. Asisu muga rani set ni. Asisu muga rani set ni. Asina hidup tani. Asisu muga rani set ni. Si uncommon macam ni. Si sampai. Kalau combination ni. Contrast में Asisu hidup tani. Semoga hidup set. Nanti ada pesawatnya ada sih. Ini set. Ini. Tidak ada ini. Ini lain. Itu lagi apa gitu Yuna? tahu ni lâu ni Itu lagi gitu video hai sisi kan? rani na to Sabi ada. Sisi rani. Sini namanya kartu apa? Sini si Mary pada bani yang. Sini sangai. sini yang ganda koi sangai Ada sudah jangan laki ni koi sagi dari pun hendak juga nak. Sebelum sang kita pak terlebih. sagi na Sagi na. aja ba mayamsu lapiu ko jaribon ko sida kasi ako na kudumata akong mala sajagani mayam kudumata aduna jaribon hinum se mayamsu dum lakna pote mama lagi Sum aku mayam sun lakiu dari pun terlebih sini sing aku dari pun dah lagi aku ya aku shop itu orang duan yang bagi pun kau bisa gani aduga aku video sih yang laki aku sini sing jadi aku na hena discount bisa gani aku dah sing jadi Sudah gila boy orang tadi. na mayam na video se jenga lakpi bo ora kadi mayam na jeng diri ba channel si mamin jabda panbira mo to mayam soy na discount hena phangani aina mamin na khangalai to na mayam lakpiu romen ki Zaribon Handloom sida